Lain karena aku jam seterusnya aku kepilih aku jam sampai ada lagi tapi karena Yunam Bijoy Singh aku kepilih Yunam Jaspur Singh. Ramananda Sagar Singh Apurva Lapapong Nimai lain bagi kana Wainam Premji Apurva Wainam Binau
ꯐꯣꯟꯗꯒꯤ ꯃꯇꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯦ ꯂꯥꯏꯅꯤꯡꯊꯧꯒꯤ ꯖꯇ꯭ꯔꯥ ꯍꯧꯕꯤꯔꯤꯕ ꯃꯤꯑꯣꯏꯅ ꯐꯖꯔꯛꯄꯁꯤꯗꯤ ꯑꯣꯏꯅꯥꯝ ꯗꯤꯛꯀꯤ ꯔꯤꯂꯥꯏꯟꯁ ꯑꯦꯛꯁꯄꯣ ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯑꯣꯏꯅꯥꯝ ꯕꯣꯟꯁꯤꯡꯅ ꯑꯗꯨꯒ ꯂꯥꯏꯔꯤꯛꯇꯒꯤ ꯀꯂꯥ ꯍꯧꯕꯤꯔꯤꯕ ꯁ꯭ꯔꯤ ꯑꯣꯏꯅꯥꯝ ꯃꯨꯔꯇꯤ ꯁꯤꯡ ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯑꯣꯏꯅꯥꯝ ꯏꯁꯛ ꯁꯤꯡ